Although many of the talk about 1993 the Naka Kuki Iran, Kuki Paitegi Iran, Kuki Tamil Iran, Adagi Kanugi, Kuki Naka Kuki Iran, Majay Tamil Iran, I am the talk about it. I don't know. CDCD, Yam, equity, state integrity to Singapore. State to challenge of Ottoman, and clear way of it. Kulai by the Singapore. Aduna, Masigi, what's that? When you mean like that, we will have it. Sakara, my answer, what period Hazabio, Equina, Manipur, Machet, Matahaloi, Manipur, be a Pundus to Natari, Equizati, Kunshamari, in the single unit of Honogiri, Haidipa, terrorist said, Maru on the sets and Honogiri said, Massimia, the Hazab the company. High than a on the Jadana. Again, a hand with the shoe. When you talk to the young and white above, like it above, like Humari to the Mui, Humari have a great race to high grade. Cookies now to be civilian Massing and smoking with Mado, no one. By taking Sumate, other work is not to be a machine regulate, but we don't take away. I wouldn't like about Sub Saba compensation, Sub Saba, but we man not of number honors a belief, either Mianga Kurumzari Aduga Manipuriana, Uni Hakana, Tanganibas, Manipuri, upon the second the sooner of the bottom of the key. Right by listening to Torah, another form like the order of Portina. Masigi said, Sakari, when it's in the view, Sakari, lady, Mother with Hazabado, Equator, Hambu, have one person come out my civil society organization, the Sigi Land, Sigi Tenerife, what's it? I'm not doing it, Union Home Minister Amit Shah Imphal da lakpa ngairingai Indian Army ge Chief of Army Staff Major General Manoj Pandey amade JOC in charge Lieutenant General RP Kalita hojik Imphal da lairingai ngasi ayuk fawbada tongan ba chinga tainaba mafam 12 henbada su chanariba kuki khulai paiba singna nongmai kapsinduna attack tawrakpaga loinana yum kaya mai thakre hojik fawbada mioi mari nongmaina kaptuna hatkre kaya amana asokapa nangankre Imphal East District ke Manung Chanba Yangang Pokpida ngasi ayuk pung anirom tama matamda kuki khulai paiba singna chingdagi kumtharakpaga loinana nongmai kapsilakpadagi mafam adugi khunja sing amade commando gi apunba kangbuga khuthoknakre kuki khulai paiba singna sabungkhokta leiba meitegi chakol amadi farmda kuki singna mai thakre madugi matungda meitei khunja singna kuki khul oiriba samgram kuki khulda changsinduna yumsing mai thanaba changsiluba matamda kuki lalauba singna plan tawduna thamlamba bom ama pokhairakpagi thaudokta micham Taruk commando ki personal ama asokapal nangle hari Manipur lenga ki maikai dagi ngasi ayuk pung manga dagi nungthil pung mari fawba Imphal East amadi West aduga Bisnupur dana ayuk pung manga dagi nungthil pung ani fawba curfew kamthok lamba adu lamdam asida irang kanselakpana maram oiraga ngasi ayuk pung 12 makaida curfew matam tension kre May ahumdagi hauraga lamdam asida oiriba tangdu laitadaba Kanglup anigi marakta thokliba thokaningdaba thokdok kaya sing amade kuki MLA tarana laurakpa phirep sing asige mayokta kokomi na senduna tha asige tara manga dagi hauraga Manipur gi tongan mafam kaya da famliba wakat mifam gi saruk ama oina ngasi naurem thong laisram leirak maira paibi lup na senduna maira asige sanglenda wakat mifam chathakre Kuki sing na landarak padagi moregi akoibada khundaramba meitei sing khul sing thadoktuna Imphal da leiba relief camp sing da saidang fam lauduna leiringai chairakta ngasi ayuk pung maparom tarakpa matamda kuki sing na more ward number 7 turen wangma hainong makhong dharmasala lekai amadi ward number 9 khunawgi mafam sing da meitei gi yum kaya mai thakre hari Ngasi nongalamdai pung anirom taba matamda kuki khulai paiba singna sugnu serau turen wangma tangjeng waipokpi amadi sugnu famangda kuki khulai paiba yangkhairom laklaga yumsing mai thabaga loinana nongmai kapsan khibani thaudok aduda khunja ani sire ani na soktuna laikanakre yum kaya mai chakre hairi
Imphal East District ke Khundrakpam Kendra gi manung chanba Leitan Pokpe maningi Wakan Faida Manakta Taba Maite gi khul amage Yum Taruk ngasi ayuk pung mari rom taba matamda kuki khulai paiba singna mai thakre Yum mai chakle haibagi pau khunja singna hek taba ga mafam aduda ngak senduna lairiba khunja singa kuki khulai paiba singa nongmai kapnakre Hauzik su khunja singi arai ba license nongmai sing puthokuna khut thoknari hairi Bisnupur District ke Manung Chanba Kwakta Ward number 9 Moirang Turen Ban Tera Khongsang bi maninga tainaba Tronglau bi maning daso ngarang nungthil pung mari rom taba matamda Numidang pung nipan hen bafawba kuki khulai paiba singa commando amadi IRB gi apunba kangbuga akan mamong da khuthokna kre khuthokna ba adu da kuki khulai paiba mioi ama siba ga loinana anina asokapal nangki haina khunja singna phongdokna rakle Ngarang nongyai pung ama makhairom taba matamda Fayeng Chingkhunau Leikai da kuki khulai paiba singna nongmai kapsinduna landarak padege khunja ama sire amana soktuna Rims Hospital da laikana kre Laikhidraba mioi adudi khula dumakta dagi angom basanta alias Dr. Jao apokpa angom ingo jaw kawi aduga soklaba mioi aduna angom Premjit chahi kunithoi apokpa ingo kawi mahaki oi thangba lengzomda nongmai maru ama panbadege hojik Rims Hospital da laikana re Bisnupur District ke Kumbi Kendra gi manung chanba Sandon Pokpida Kukila lauba singna ngarang ahing nongyai pung amarom taba matamda aphaba makhal gi nongmai kaya paiduna laklaga kuki khulai paiba singna Sadon Pokpi khulgi yum kunlom hena tumna mai thakre yum mai tharak pa adu kanna ba honaruba khul adugi biki kauba mioi amadaso Kukila lauba singna nongmai na kapada panduna khudakta laikhidre amana fibam thina sokle haire Sengmai da sungarang numidang kuki khulai paiba singna khunja singda nongmai kapsinduna landarak paga loinana yum ahom sumai tharam le haire ngarang numidang pung tarani thoiga makhairom tarak pamatamda Sengmai Turel manake miyamna picnic chatfam oiriba Sandy Sorgi hek mamang thangbada jingdal kuki khulai paiba sing kumtharaklaga lepalaitana khunja singda nongmai kapsalaki nongmai kapsalak pamatam aduda mafam adugi khunja singna su license nongmai singna handuna nongmai kapke Ngasi tongan mafam singda kuki khulai paiba singa khothokna bagi thodokta soklaba Manipur Police Commando gi personnel ani hojik Rims amadi Rajmedi City da laikanari pawasina hai sugnu gi thodokta Thoubal District Police Commando gi personnel ani soktuna Rims Hospital da aduga Yangang Pokpi gi thodokta soklaba Commando personnel amana Rajmedi City da laikanari hairi Imphal East District ke manung chanba Leitan Pokpida ngasi ayuk pung ahum ram taba matamda kuki khulai paiba singa BSF ki kangbuga akan mamong da khuthokna kre khuthokna bagi thodok adu loikraba matung thi bahum bagi thabak chathabada asiba hakchang ama improvised RL ama 12 ball rifle ama kapayari ba maru ama fangle hairi Ngasi nungthil pung amarom taba matamda Uripo Kendra gi MLA oiriba K Raghumani gi mayumda Kendra gi miyamna changsiluba matamda MLA gi mayumdagi nongmai kapthorakpagi thodokta changsilgiba mioi ahum asokapal nangkre soklaba sing adugi manungda Uripo Khaidem Lekai dagi Rosan kauba mioi ama yawi hairi Khoisaunaraba miyamna MLA gi mayumda hojik thomjinduna amangata kya thoon khibaga loinana MLA gi sangoi amadi gari sing mai thakre irang laksinaba honabada police ki maikei dagi su tear gas cell kya kapkre amaromda Sagolban Kendra gi MLA RK Imo gi mayumdagi su miyam thomjinba honakre hairi